Putin da phone tawduna China na Russia sawatkhre. President Xi Jinping na yumcha kaisa numita Russia ge sovereignty amasung security da China na sawatli haina Vladimir Putin da thajaba pikhre. Ukraine gi mathakta Moscow ge military gi achauba thabak adu condemn taw haibada China na yakhide. Nongchukpi sanction sing amasung kipta khulai yonba sing adubu thina chairaduna China na Russia gi damak diplomatic cover pikhi. Sovereignty amasung security gumba maruoiba hiram singi matang da China na Russia da makata na sagot kani haina President na Putin da phone tawkiba da President Xi Jinping na haikiba warola du palladuna state broadcaster CCTV na haike Ukraine da President Putin na February 13 da lan haukiba matung dage masi lusingba ni adugi marakta anirak suba telephone tawnaba ne global gi irang amasung ahoba singi mayokta chahi asigi haurakpa dage Nakal anige mari singda apaba khongthang aduni haina President Xi Jinping na thagat khe Beijing na laibak ani asige marakta strategic coordination hena kansilan na bagi aning balai haina China gi President aduna hai khe aina yadaba western sanction sing aduge mayokta economic ki tengbang na ba hengan hanana ba lusingba ni aduna yana khre haina Kremlin na hai khe nongsup laibak singi aina yadaba sanction policy aduge maramdage Hena lusilakraba global economy ge phiba madu yenglaga energy, financial, industrial, transport amasung atay hiram singda tengbang naba pakthok chawthok hanana basu yana khre haina phone call aduge matung Kremlin na haike Russia na Ukraine da landari ba sida China na backing tawi haibagi damak US na sinaga mari kakna khre Russia na Ukraine gi mathakta sathari ba lana sida China na Russia ge michang sangduna Russia gi President Putin ga punna thabak tawminaragli ba se Puwari gi aran balambi amada sangsin ba haurabani haina haukiba yumcha kaisa numita United States na section wa waina phongdorok khre US State Department ke spokesperson amana phongdorok pada China na pangthok liba thabak sing ase michang sangbagi wafam leite haina phongdorok khrabasu makhoina tawthorok liba thabak thawong sing asina mayek sengna takle madude China ga Russia ga yamna naknaba mari thamduna thabak tawminari haibadu spokesperson asige warola se China gi President Xi Jinping na Beijing na matampumba Moscow gi support tawgani haina Putin da assure pikraba pung amagi matungda phongdorokibane haukiba yumcha kaisa numita Russia gi President amadi China gi President anina phone gi khuthangda sanakiba wari amada China na sovereignty amasung security gi tengbang Russia gi damak pigani haina phongdokibane mamangi matamda China na Moscow na Ukraine gi mathakta landariba du akanba mawongda yaningdaba phongdokpa laiki loina na Russia gi mathakta western laibak sing na sanction thamjinba amadi kipta khulai yonsinba na singbagi thabak singda yaningda basu phongdokibane adum oinamak China na lawrokliba khongthang ase makhata na kupthana yengsinkhigani haina Washington gi State Department ke spokesperson asina makhata na phongdorokle tha ahum helaglaba Russia Ukraine lanpham asida China na haujik phauba Russia gi damak leple masimak Russia na propaganda ama oina sizingaduna malem pumbada khongthang naina Khangan na ba honare masina maram oiduna international organization kaya gi midyeng dage chungoi waina masabug ngakthok na ba honare haujik su Russia na Ukraine gi bathakta atrocides ke thawong sathari haina malem gi laibak pumbana phongdok na ragli ba wafam sing Russia na yadabaga loina na makhoi gi khongpham handoktri haire France German Italian lusing ba sing sawat pa utpa oina Russia gi lan mayok na ba Ukraine da thungkhre yamna section man ba oina uba sawat pa gi damag Kip na hana loina mag nungaita ba phongdokiba Germany, France, Italy gi lusing basing na sagol sel numita Ukraine da apun ba khongsat ama laktuna Russia gi lana mang takhalaba taun amada satuna yengkhre masi maruoi ba mikup amane masi Ukrainian sing na aikhoi da thaba ama tuoi bage paugzel amani haina Germany gi Olaf Scholars amasung Italy gi Mario Draghi galoina na numidang gi train amada gi kip ta kumthara batungda France President Emmanuel Macron na haike Romania gi President Klaus Iohannissu makhoi gi marakta yauke khongsit adu haukiba ear red silencing khongke makhoina lana du ge angan ba matamda khutthokna bada mang taklaba kipke irpin kauba mafam amage mang taklaba sing adu satuna yengke makhoi ahum asi khwaidagi sakti leiba European Union lusing ba singme thani henbagi mamangda Britain ge Boris Johnson su kipta laklam khre Ukraine na European Union da yauna na bahona riba du manglom da pukhana ba recommend tawraba yariba European Union ge Executive Commission gi nong magi mamang da lusing ba ahum aduna punna satna bage warep laukibane warep aduna maruoi ba mikup asida akan ba inggit amagpe NATO gi Defense Minister Singbu Brussels ta mipam pangthokhe
amasung kipta ahenba khulaising pinabagi ahenba wasaksing laukthokla yai. US President Joe Biden na anti-ship rocket system artillery rocket sing amasung howitzer singgi round sing yauna anoba dollar billion amagi tengbang yumsa kaisa numit pinaba wasakre. Numit khudingi ahangna Ukraine mathau tariba khusu khulaising amasung equipment phangnaba wana honarakhi. Haina laibak miyam da piba numidangi video address da Ukraine President Zelensky na haike Skolatz Macron amasung Dagri makoi pumna mag Russian energy da Europe na tangjaba du hanthana na ba achouba khongthang sing laukhatkiba Ukraine gi akanba saugotpa sing ni haike adubu Germany na khulai piba da tappa amasung Moscow ga lainaba economic ki mari sing takthatpa pamphatabagi matang da Skolatz pu matam kuinagi mamangdagi Ukraine na chaike Italy na santi gi thorang ama hogdokhe madu Ukrainian sing na de territory thadok hananaba makhoi da sapu pitharahan gani haina akiba laikhe Germany gi defense minister na kipta pigani haikiba multiple rocket launcher ahumadu Ukrainian sing na madu sizinaba hek haibaga July natraga Augusta piraklagani haikhe Russia gi hena khudong chaba khulai sing adu mayong nanaba kip na khulai sing hena maruwai na artillery amasung rocket sing yamna thuna mathau tai haire Chayol kharasida maruwai ba lanfam ase nongpok thangba city Severodonetsk ta yumsa kaisa numitta Russia na surrender taunaba tawrakiba order ama micham sa kaya ga loinana mafam adugi chemical factory amada leriba Ukraine gi forcing na yakhidre Ukraine na pairiba territory ga city aduga samnahaliba thong numit kharani de thugai khre adubu garrison adudi mapung phana kaktat khidri haina Ukraine official sing na haide Russia na makhoina sogatpa separatist sing gi damak soidana lauksinaba wasak liba hena pak chawba nongpok thangba Donbas region da Ukraine na hujiksu lammachet ama paire kharom da Ukraine gi forcing na Kherson province ta tapna changsilakle Ukraine da US ki citizen ani Russian lanmi na fajinduna thamkhre Ukraine gi lanpham da mateng pangna bagi damak masana yana chatkiba America macha ani mangkhre haina khangaklaba matung da makoi animak Russian lanmi singna faduna makoi gi lanfa waina thambiram le haina US ki official amadi family member singna phongdokkhre United States na dollar billion kaya thadaduna lanpham aside Ukraine na mai pakna na bhona riba asina maram oiduna lanfa oikraba America macha ni adu hena khudong thiningai oiba mawongda lairi haire Russia gi lanmi singna fajin khraba miyoi ani adu de US military veteran Alexander Duret amadi Andy Whitney haiba khangbangam lei makoina Alabama da leiringai da makoi gi imung manung da pau phaunaramba adu khanghaudana contact mangkhibani haina imung manung gi miyoi singna phongdorok le Alexander gi imung manungda phongdorokpada Alexander gi pawi imung manungga phaunakidaba si numit kharani gi mamangdagi ne imung manungna makhata na sizinaba yaba sakti pumna maksizinaduna Alexander gi laifam khangnanaba amadi mahakpu phangnanaba kayarak honakhe matamaduda White House ki spokesman John Kirby na phongdorokpada American ani adu mafam khangdana mangkhibadugi chapchaba maram khangba ngamdre karigumba mangkhibaduna asengba oiramlabade makoi butekta kaidana amukana yumda puraknaba honagani haina thajaba pirakhibane spokesman John Kirby na makata na phongdorokpada makoina mangkhiba mafam adu war zone manungdane tasengna makti lanfam amagi manungda makoi mangkhibane nakoina Ukraine gidamak misang sangduna thabak tawba pamlabade hena saphagadaba lambi sing thiduna thabak tawgadabani haina mahakna paumi singdasu phongdokhi haire Duret ki mamana phongdorokpada mahaki machanupa asina Ukraine chalamdaida US na saba khulai sing ase matau karamna sizinagdagi haibadu Ukraine gi lanmi singda chapchana tambi bachat kadoribani haina hairam ki haire Alex na phongdoklambada mahak lanfam kayada chapchana training toroklaba nupi ne mahakna Ukrainian singbu anauba thona piduna Putin bu handokhan kibada chawna mateng pangani haina hairam ki haire nongsup laibak singi khulai thampham da target tawkhre Ukraine gi nongsup lebip lamdamda NATO na supply tawba ammunition pairaga thamba dipo ama asangba range ki missile sing sizinaduna thubai khre haina ngahan Russian military na claim tawkhre Russian Defense Ministry gi spokesman Igor Konasenkov na phongdokhiba matungina Ukraine gi ammunition paiphamadu NATO gi member laibak oiriba Poland ga lonaba Jolosip town da laibane madu high precision caliber missile sing sizinaduna thubai ki haire dipo aduda United States na supply tawba M777 howitzer sing thambani haina Konasenkov na haike mahakna phongdokhiba matungina kha Mykolaiv lamdamdasu military aerodrome amada Russia na air strike tawbada Ukraine gi aviation equipment thugai ki haire Russia na khulai thamphamda target tawrakliba se Ukraine achouba masung yamna thapna kapa yaba
weapon system pinaba nongsu ibaksingda kanna dabi tawringai talaktane nongpok Ukraine da soknariba lan asida Russia gi akanba attack na maram oiduna Ukraine gi maikaida asi ana yamna thokle khulai amasung lanmi masing pumnamakta Russia na henkre haina Ukrainian official singna phongdokhe Ukraine gi President Volodymyr Zelensky na nongpok Ukraine da mi kaya siba si yamna thamoi sokpa mani haina phongdokhe adubu aikhoina su ngakthokle Russia gi maikaida su mi siriba makhai makhoi gi makhata na landana bagi mapangal su hantarakane maramaduna lakadori bachayol kharasida kanana lan ngamgani haibadu Donbass ta soknariba lan asina lepthokani haina Zelensky na haikhe Zelensky gi advisor Mikhailo Podolyak na phongdokiba matungina Ukrainian defender singna nungtigi pau piraktuna makhoina Russia gi attack ngakthokle karam kanda khulai yawraktoino haibi yu haina taksilaki haire masigi wahangse mahakna NATO gi leader singdasu hangliba mani haina Podolyak na haikhe aroibada tabiriba pumnamakpu thagatjari